Ma'am, I guess you, ma'am, the block almost same Jagibako. Although in the same block same Russia the pa level, a wish that you pa level same come. So any like medical hospital Manum the neighbor. Although a shame Anguriam Pale home sham the home neighbor, although shame when I manaba sing. When hospital get tabak labor, she lurga, room the hunbado, hun give the shame, when a hega chava game a torque, shame they give kilo de lupa, nifunga, Yankee people labor, ado pan the green apple at the Angang was Luina Paleva. Adu mayamdo, a way very caramba shame no candigo, ado me yum the pan was you, me yum the hair river. When he to say Lambida Palamada, Adumba Nevo, ado Hosi Ega Lamination, Samarjitka, Arsatka. Pratikna camera pai video kaido hauji se akhoi si thabak se loisalaga khoi chatla ne bako aduga akhoi gi lari khutam se smaina medical tam se khoi gi hospital dana duty se khoi gi medical university na ama sisna hospital ne bako mugi hospital je yeng ne thum khoi gi army camp ga man bane ba asi je khoi gi asidana gynecology gi department ne amana surgery asumba department se khoi medical university laiteba university na larik macha macha tambado haidi anoba satra first second year third year asumba khagtaneba ado 4th year 5th year 6th year di saida luna tawreba ado chala larik tambai tare ado ma'am ai gi video se loi foging bio horen hojiki di saida lotion jarge ado ai same do aro ibi do ma'am hi ga product ni horen di ado yeng bio ma'am hojik se khoi se hospital le thok leba ko main road ta yow leba aduga hojiki weather se khoi nungsa sa bido khoi t-shirt kumba lit le dana aduga numidang waram dana jacket kumba lit di yade inge ma'am ado ai jacket yaw re jacket sena da awaba ma oi do yalaga chatpagi aduga akhoi gi mafam do semawa mafam do adudo sidagi sum chatlaga lairani yamna di lapro adu yoga hairaki ma'am akhoi no ji hekte ba asem je asda pali je asumba ne go si moji green apple ne ba je pikaga yam how bu ne ba ado asumba je jacket ta oina hapa da mesidina asdina ma'am hekte lagi si je mi kana da inate lambi da leib do khara asong ba jaga je agar bro thora close kar do bro ni kar de asima di khara khui re je asima kitang khui di ko cha ba de ne hoji budi manga mu si lupa kilo da lupa si da kuntha ni funga yang khai mai admai pi bane hoi nana cham thwe na si ja aduga pas ka to cha gi to ai unta da cham sa thi phana aduga mayam asida mayam ta ba ne akhoi mo na keno khi tatlaga kilaga ta ba do mayam ta Tia mi sih dia. Da berat. Ya. Si lin galer madi adum cik pai pibam ni sih. Bro sabo ka to na बहुत डेंजर है ना. Bro ये वाला दो. ये. Asli dari face nih. चीज़ एक बार चाम कर ना चल के ब्रो इसमें दिखाओ तो कितना है बहुत सारा हो गया ना खरा जो हेक तो नहीं मैम क्या बात मैम अखोई ने को शेम जो कोई की कनागो मखरन दी चागे फंग जब लई देना अखोई रूम दे मुक्सी में तांग बिना सी तो मैम तारा मोई की दी तो सी शेम जो तांग यूं का अशी यूं चाबे अब शेम ने ती सी ने हाउ ने ग्रीन एप्पल जिना कोई हाई मही दगा सुंब की असंग की हाई मही लई सी हाउ ने तो सोजी दी चाम तो दी चाबे तले मनु बुदी कैसे तोर मैं अदु तार कुन तो कर के नुआई अदु आदे जिना इने हम हेक निंग सी कमाई हेक तुनो खंग दे असी दी am pa me हाउ ने बिसे am mathak te ko achau so ti pa la ba akhoi na sai di hi do हेक त खरे बा अदु असी तो पा ले जे अदु ख्वाई हाउ दु mathak ki le mathak ki लामा फंग रोई काखा थदी यारो सी काखा पम जुने मुदी लिंदी am lei गन दबने सी लिन लेतार जो खोगी असंग मसु की लिन दो खोगी उना मरक मखाना सब दो उबा फंग दब लिन दो अदु मंगाक तने बा अदु की वीडियो नापी र केरो खंग दब दु अस तारी में खुयाम जोने आई जे उ जे काखा के तो ने असी शेम की उ ने खुयाम जोने पाउई मैम आई जी को असी की मथक की से आई जे आई हेकनिंग मन की तना या
ꯁꯦꯝ ꯇꯥꯔꯛꯄꯅꯦ ꯑꯩꯁꯦꯀꯣ ꯍꯦꯛꯅꯤꯡꯃꯟꯈꯤꯗ꯭ꯔꯦ ꯀꯥꯈꯠꯂꯕꯅꯦꯕ ꯑꯁꯤ ꯌꯥꯝ ꯍꯥꯎꯅꯦꯕ ꯁꯦ ꯚꯥꯏ ꯑꯩ ꯂꯪꯗ꯭ꯔꯒꯦ ꯁꯕꯖꯦꯛ ꯑꯁꯤꯗꯤ ꯄꯄꯥ ꯆꯨꯝꯕ꯭ꯔꯦ ꯉꯁꯤ ꯅꯪ ꯐꯤꯁꯦ ꯇꯪꯗꯔꯣ ꯚꯥꯏ ꯁꯤ ꯊꯤ ꯍꯥꯎꯅꯦꯕ ꯁꯤꯗꯤ ꯑꯁ ꯄꯥꯝꯃꯨꯏꯁꯤ ꯇꯥꯔꯦ ꯊꯤ ꯌꯥꯝꯃꯤꯍꯦ ꯁꯦ Bro, और क्या कर रहा है? ꯚꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯗꯕꯁꯦ ꯂꯪꯉꯣ ꯑꯩꯉꯣꯟꯗ ꯍꯥ ꯂꯪꯉꯣ ꯃꯌꯥꯝ ꯇꯥꯕꯅꯦ ꯄꯥꯝꯃꯨꯏꯁꯦ ꯂꯪꯉꯛꯀꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯁꯤ ꯌꯣ ꯌꯥꯏ ꯄꯥꯟꯗꯅ ꯃꯥꯏꯒ ꯂꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯌꯥꯝꯃꯦ ꯁꯤꯗꯤ ꯚꯥꯏ ꯚꯥꯏ ꯑꯁꯤꯁꯦ ꯑꯃꯨꯛꯇꯪ ꯅꯤꯛꯂꯛꯀꯦꯕ ꯀꯩꯅꯣ ꯁꯦꯝꯒꯦ ꯇꯥꯔꯛꯀꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯄꯥꯝꯃꯨꯏꯍꯦ ꯑꯁ ये खाली ꯌꯥꯝꯗꯣ हाय खुली खा ꯚꯥꯏ ꯌꯥꯔꯦ यही सारे ब्रो हाथ में है ना हाथ में ꯚꯥꯏ हाथ में ꯚꯥꯏ ꯁꯤ ꯑꯃꯃꯝ ꯂꯪꯈ꯭ꯔꯒꯦ ꯑꯁꯤ ꯑꯅꯤꯅꯦ ꯊꯤ ꯌꯥꯝꯃꯦꯕ ꯁꯤꯗꯤ ꯚꯥꯏ ꯚꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯨ ꯑꯁꯤꯅ ꯑꯣꯏꯗꯣꯏꯅꯦ ꯌꯦꯡꯉꯣ ꯃꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝ ꯍꯦꯛꯄ ꯂꯥꯛꯄ ꯃꯥꯟꯕꯗꯣ ꯄꯨꯂꯤꯁ ꯂꯥꯛꯑ ꯐꯥꯗꯅꯤ ꯑꯁ ꯃꯌꯥꯝ ꯇꯥꯔꯦ मिस अरे ꯌꯥꯔꯤꯗ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯃꯨꯛ ꯍꯤꯒꯗ꯭ꯔꯣ ꯀꯤꯂꯣ 3-4ꯗꯤ ꯍꯦꯛꯃꯅꯤ ꯀꯥꯡ ꯆꯤꯛꯈꯠꯂꯦ ꯀꯨꯝꯗꯔꯒꯦ ꯑꯩꯈꯣꯏꯗꯣ ꯐꯔꯗꯤ ꯍꯦꯛꯑꯦ ꯍꯥꯎꯗꯕ ꯉꯥꯛꯇꯅꯦ ꯂꯣꯏꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯁꯤꯗꯤ ꯄꯨꯔꯥ ꯑꯃꯣꯠꯄ ꯉꯥꯡ ꯃꯥꯜꯂꯦ ꯁꯤ ꯑꯣꯏꯅ ꯆꯥꯝꯊꯣꯛ ꯅꯥꯟ ꯆꯥꯔꯨꯔꯁꯤ ꯊꯤ ꯍꯥꯎꯅꯤ ꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥ ꯃꯁꯥꯒ ꯐꯕꯗꯣ ꯌꯥꯏ ꯚꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯝꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯁꯦ ꯂꯦꯗꯔ ꯖꯦꯀꯦꯠꯇ ꯍꯥꯞꯄꯩꯅꯦꯕ ꯅꯥꯄꯤꯒ ꯌꯥꯎꯕ ꯑꯁꯤꯁꯦ ꯅꯥꯟꯅ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣꯅ ꯇꯧꯔꯒꯦ ꯑꯁꯤ ꯄꯣꯠꯇ ꯃꯣꯏ ꯃꯅꯥꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯝꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥꯝꯊꯣꯛꯑꯦꯕ ꯑꯁꯤꯗ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯥꯎꯗꯕ ꯌꯦꯡꯉꯤ ꯁꯤꯁꯦ ꯆꯨꯝꯃꯦ ꯃꯣꯏꯒꯤ ꯃꯆꯥꯁꯦ ꯀꯥꯊꯨꯝꯒ ꯃꯥꯟꯗ ꯇꯤ ꯊꯨꯝꯕ ꯋꯥꯅꯦ It's super bro taste is so delicious bro ꯈꯦꯠꯅꯕ꯭ꯔꯥ Super bro. ꯁꯨꯄꯦꯔꯗ Arashoda. ꯌꯥꯂꯨ ꯕ꯭ꯂꯨ ꯁꯦꯇꯤꯌꯥ ꯊꯤ ꯍꯥꯎꯕ Very good. ꯆꯥꯛꯒ ꯊꯣꯡꯗꯨꯅ ꯑꯗꯨꯝ ꯆꯥ ꯌꯥꯕꯅꯦ ꯍꯥꯎꯋꯦ City area आपका अपना खाना शो? ꯗꯥꯜ ꯕꯜꯁꯨ ꯄꯣꯔꯇꯤꯟ ꯈꯔꯁꯨ Yes of course. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯠꯆꯔꯤꯁꯦ ꯃꯣꯏꯒꯤꯗꯤ ꯁꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯟꯕꯩ ꯇꯥꯏꯞꯇ ꯌꯥꯝꯅ ꯄꯥꯜꯂꯤꯗꯅ ꯄꯨꯡꯗꯣꯟ ꯄꯥꯟꯕꯩ ꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯩꯅꯧꯒꯗꯤ ꯄꯥꯟꯗꯦ ꯁꯤ ꯂꯝꯁꯦ ꯍꯩꯅꯧꯒ ꯄꯤꯔꯗꯤ ꯄꯨꯔꯥ ꯍꯩꯅꯧꯒ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯣꯏꯗꯤ ꯍꯩꯅꯧ ꯄꯥꯟꯕ ꯂꯝ ꯅꯠꯇꯦꯕ ꯑꯗꯣ ꯁꯦꯝ ꯑꯪꯒꯨꯔꯁꯦ ꯌꯥꯝꯅ ꯍꯣꯡꯉꯦ ꯌꯥꯝ ꯄꯥꯟꯕ ꯑꯗꯨꯝꯕ ꯂꯝꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯁꯦꯝꯁꯦ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯗꯣ ꯑꯣꯞꯁꯟꯗꯣ ꯑꯗꯣ ꯂꯩꯗꯤ ꯂꯣꯏꯅ ꯂꯩꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯨꯝ ꯇꯟꯗꯦꯗꯅ ꯁꯨꯃꯥꯏꯅ ꯍꯦꯛꯑꯒ ꯆꯥꯕꯁꯦ ꯅꯨꯄꯥꯅꯤꯅ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯕꯤꯔꯛꯄꯀꯣ ꯁꯨꯔꯁ ꯂꯣꯛꯇꯣꯡꯕꯝ ꯀꯧꯋꯦꯕ ꯅꯨꯄꯥ ꯑꯃꯅ ꯒꯤꯐ ꯄꯤꯔꯛꯑꯦꯕ ꯃꯥꯅ ꯄꯤꯔꯛꯄꯁꯦ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯐꯖꯅꯁꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯇꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯎꯠꯂꯛꯀꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯒꯤꯐꯇꯣ ꯑꯁꯤꯁꯦ ꯄꯤꯔꯦ ꯃꯥꯅ ꯁꯤꯒꯤ ꯇꯤ ꯁꯔꯠꯁꯦ ꯕ꯭ꯔꯦꯔꯣꯜ ꯃꯤꯇꯩ ꯕꯂꯣꯜ ꯊꯥꯕꯤꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯄꯥꯈꯪꯕꯗꯣ ꯑꯗꯣ ꯐꯤꯔꯥꯜꯒ ꯌꯥꯎꯋꯦ ꯁꯤꯒꯤ ꯑꯥꯔꯠꯁꯦ ꯅꯥꯜꯂꯦ ꯃꯥꯅ ꯄ꯭ꯔꯤꯟ ꯇꯧꯔꯒ ꯄꯤꯕꯤꯔꯦ ꯑꯗꯨꯗꯨꯒ ꯑꯁꯤꯁꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯐꯤꯔꯥꯜ ꯑꯗꯨꯒ ꯁꯤꯗꯒ ꯊꯥꯕꯤ ꯃꯥꯅ ꯄ꯭ꯔꯖꯦꯟꯇꯦꯠ ꯇꯨ ꯕ꯭ꯔꯦꯔꯣꯜ ꯃꯤꯇꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯒ ꯋꯤꯠ ꯕꯦꯁ ꯀꯝꯄ꯭ꯂꯤꯃꯦꯟꯁ ꯐ꯭ꯔꯣꯝ ꯁꯨꯔꯁ ꯂꯣꯇꯣꯝꯕꯝ ꯃꯤꯇꯩ ꯇꯥꯡꯁꯨ ꯌꯦꯡꯉꯨꯅꯦ 2019 ꯇꯥꯡ 19ꯗ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯞꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯦꯛꯇ ꯅꯞꯄꯁꯨ ꯐꯨꯔꯤꯠꯇ ꯅꯞꯄꯁꯨ ꯌꯥꯏꯑꯕ ꯁꯤꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯒꯤꯅꯦ ꯁꯤꯁꯨ ꯕꯦꯠꯁꯇꯣ ꯕꯦꯁ ꯅꯞꯄꯒ ꯇꯧꯅꯕꯗꯣ ꯑꯗꯣ ꯑꯁꯨꯝꯕ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯃꯥꯅ ꯁꯨꯝꯕꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯨꯔꯁꯅ ꯄꯤꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯁꯝꯃꯔꯁꯤꯗꯁꯨ ꯄꯤꯌꯦ ꯑꯩꯅ ꯁꯤꯁꯦ ꯁꯝꯃꯔꯁꯤꯗꯁꯨ ꯄꯤꯌꯦ ꯑꯩꯅ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯩ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ
ngasi je nuai kasu loi pho yem bagi thagat chari aduga ai mathang ka muk thengna je ngasi ti myam kainer se yai fare bye bye das bidania